ꯐꯨꯇꯦꯖ ꯑꯁꯤꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯥꯕ꯭ꯌ ꯊꯥꯀꯔꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯝꯕ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯄꯨꯂꯤꯁꯅ ꯀꯥꯕ꯭ꯌꯕꯨ ꯐꯪꯅꯕ ꯊꯤꯔꯤꯕ ꯃꯇꯝ ꯑꯃꯅꯤ꯫ ꯀꯥꯕ꯭ꯌ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯝꯕ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯕ, ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯀꯥꯕ꯭ꯌ ꯑꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯅꯤꯠꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯕ꯭ꯌꯅ ꯀꯣꯇꯥꯗ ꯂꯩꯔꯕ ꯃꯇꯨꯡ ꯀꯥꯕ꯭ꯌꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯥꯕ꯭ꯌꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯛꯄꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯕꯄꯨꯔꯤꯗ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ, ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯗꯨꯅ ꯌꯨꯝ ꯄꯨꯕꯗꯤ ꯉꯝꯂꯝꯃꯤ, ꯈꯔ ꯃꯈꯩ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯥꯕ꯭ꯌ ꯊꯥꯀꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯥꯕ꯭ꯌ ꯑꯁꯤꯕꯨ ꯗꯣꯛꯇꯔ ꯑꯣꯏꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯀꯥꯕ꯭ꯌꯅꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯗꯨꯅ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯅꯤꯠ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯄꯥꯁ ꯇꯧꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫ ꯀꯥꯕ꯭ꯌꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯃꯄꯥꯅ ꯄꯥꯝꯕ, ꯀꯥꯕ꯭ꯌꯅ ꯄꯥꯝꯕ ꯗꯣꯛꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯀꯥꯕ꯭ꯌꯒꯤ ꯃꯄꯥꯅ ꯏꯟꯗꯣꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯀꯥꯕ꯭ꯌꯒꯤꯗꯃꯛ PG ꯑꯃꯁꯨ ꯂꯧꯕꯤꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯅꯕ ꯑꯃꯗꯤ ꯐꯖꯅ ꯄꯣꯊꯥꯖꯅꯕ꯫ ꯍꯧꯖꯤꯛ ꯀꯥꯕ꯭ꯌꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯕꯄꯨꯔꯤꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯥꯕ꯭ꯌꯅ ꯏꯟꯗꯣꯔꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯕ꯭ꯌꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯥꯕ꯭ꯌꯗ ꯅꯨꯄꯥ ꯑꯃꯅ ꯀꯥꯔꯟ ꯇꯧꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯕ꯭ꯌꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕ ꯉꯝꯃꯔꯣꯏ ꯈꯟꯗꯨꯅ ꯀꯥꯕ꯭ꯌꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯥꯕ꯭ꯌꯕꯨ ꯁꯤꯕꯄꯨꯔꯤꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯕꯄꯨꯔꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯤꯕꯄꯨꯔꯤꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯥꯕ꯭ꯌꯅ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯟꯕꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯑꯦꯁꯄꯤꯔꯦꯁꯟ ꯐꯦꯛꯇꯔꯤ ꯑꯣꯏꯅꯔꯤꯕ ꯀꯣꯇꯥꯗ ꯆꯠꯂꯝꯃꯤ꯫ ꯅꯣꯏꯗꯥꯒꯤ ꯕ꯭ꯔꯥꯟꯆ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯕ꯭ꯌꯅ ꯀꯣꯇꯥꯒꯤ BW ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯕ꯭ꯌ ꯀꯣꯇꯥꯒꯤ BW ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ 2023ꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯀꯥꯕ꯭ꯌꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯕ ꯂꯣꯏꯔꯦ, ꯍꯧꯖꯤꯛ ꯀꯣꯇꯥꯗ ꯆꯠꯇꯨꯅ ꯑꯦꯟꯔꯣꯜꯃꯦꯟꯠ ꯇꯧꯒꯗꯕꯗ ꯉꯥꯏꯔꯦ, ꯑꯦꯟꯔꯣꯜꯃꯦꯟꯠ ꯇꯧꯔꯕꯗꯤ ꯀꯥꯕ꯭ꯌꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯒꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯕ꯭ꯌꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯥꯕ꯭ꯌꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯅꯕ ꯑꯃꯗꯤ ꯀꯥꯕ꯭ꯌꯒꯤ ꯑꯐꯕ PG ꯑꯃꯗ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯀꯣꯇꯥꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯥꯒꯁꯠꯀꯤ ꯇꯥꯡ 2ꯗ ꯀꯣꯇꯥ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯦꯁꯠ ꯍꯥꯎꯁ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3ꯒꯤ ꯑꯌꯨꯛꯇ ꯀꯥꯕ꯭ꯌ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ BW ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯕ꯭ꯌꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯔꯤꯁꯦꯞꯁꯟꯗ ꯐꯝꯗꯨꯅ ꯀꯥꯕ꯭ꯌꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯀꯥꯕ꯭ꯌꯅ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ, ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯍꯧꯔꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯕ꯭ꯌꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯥꯕ꯭ꯌꯒꯤ PG ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯥꯕ꯭ꯌꯅ PG ꯃꯐꯝ ꯑꯃꯗ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯥꯕ꯭ꯌꯅ ꯃꯃꯥꯕꯨ ꯔꯤꯁꯦꯞꯁꯟꯗ ꯐꯝꯍꯟꯗꯨꯅ ꯊꯝꯂꯝꯂꯒ ꯀꯥꯕ꯭ꯌꯅ ꯃꯅꯨꯡꯗ PG ꯌꯦꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯅ ꯗꯣꯀꯨꯃꯦꯟꯠꯁ ꯈꯔ ꯄꯤꯁꯤꯟꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ PGꯁꯨ ꯌꯥꯔꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗ ꯀꯥꯕ꯭ꯌꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ PGꯗ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯗꯤ ꯒꯦꯁꯠ ꯍꯥꯎꯁꯇ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯦꯁꯠ ꯍꯥꯎꯁꯇ ꯆꯠꯂꯝꯃꯤ꯫ ꯒꯦꯁꯠ ꯍꯥꯎꯁ ꯌꯧꯔꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖ ꯇꯧꯗꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯕ꯭ꯌꯅ ꯃꯃꯥꯗ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯦ, PGꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯂꯣꯏꯔꯦ, ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯀꯥꯕ꯭ꯌꯥꯒꯤ ꯃꯃꯥꯅ ꯑꯌꯨꯛꯇ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤ ꯀꯥꯕ꯭ꯌꯥꯒ ꯊꯕꯛ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯂꯒ ꯃꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯁꯤꯕꯄꯨꯔꯤꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈꯤꯕ ꯑꯗꯨꯅ ꯀꯥꯕ꯭ꯌꯥꯁꯨ ꯀ꯭ꯂꯥꯁ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯃꯥ ꯃꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒ ꯄꯨꯟꯃꯤꯟꯅꯗꯨꯅ ꯄꯥꯔꯛꯇ ꯆꯠꯄ, ꯁꯣꯄꯤꯡ ꯇꯧꯕ ꯆꯠꯄ, ꯑꯦꯅꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯆꯠꯂꯕꯁꯨ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯗꯨꯅ ꯃꯃꯥꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯇꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯅꯝꯕꯔ ꯂꯧꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯅ ꯑꯦꯛꯖꯥꯝ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯐꯤꯁꯀꯤ ꯑꯋꯥꯠꯄ ꯗꯤꯇꯦꯜꯁ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯐꯤꯁꯀꯤ ꯑꯋꯥꯠꯄ ꯊꯤꯒꯗꯕ ꯃꯁꯤꯡꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯄꯦꯔꯦꯟꯠꯁꯇ ꯃꯦꯁꯦꯖ ꯊꯥꯔꯤꯕꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯒꯤ ꯅꯝꯕꯔꯗ ꯀꯥꯕ꯭ꯌꯥꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯃꯗꯤ ꯐꯤꯁꯀꯤ ꯑꯋꯥꯠꯄ ꯁꯦꯜ ꯑꯃꯗꯤ ꯊꯤꯈꯤꯕ ꯁ꯭ꯂꯤꯞꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯗꯨꯗ ꯀꯥꯕ꯭ꯌꯥꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯂꯥꯛꯄ ꯑꯗꯨꯅ ꯀꯥꯕ꯭ꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯥꯕ꯭ꯌꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯝꯃꯤ꯫ ꯀꯥꯕ꯭ꯌꯥꯅ ꯅꯤꯠ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯇꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯕ꯭ꯌꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯑꯅꯤꯔꯛ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯕ꯭ꯌꯥꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯅꯝꯕꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯕ꯭ꯌꯥꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕ ꯃꯇꯝ ꯑꯃꯗꯤ ꯅꯝꯕꯔ ꯆꯠꯇꯕ ꯃꯇꯝꯗ ꯀꯥꯕ꯭ꯌꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯅꯝꯕꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 6-7 ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ 2024ꯒꯤ ꯃꯥꯔꯆ ꯊꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯒꯤ ꯀꯥꯕ꯭ꯌꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ 25 ꯃꯥꯔꯆꯇ ꯍꯣꯂꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯕ꯭ꯌꯥꯕꯨꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯂꯤ ꯌꯥꯎꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯃꯥꯁꯨ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯎꯅꯈꯤꯗꯕ ꯑꯁꯤ ꯊꯥ 6-7 ꯁꯨꯔꯕꯅꯤ꯫ ꯍꯣꯂꯤ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯎꯅꯔꯒꯅꯤ, ꯄꯨꯟꯅ ꯍꯣꯂꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯀꯥꯕ꯭ꯌꯥꯁꯨ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ 18 ꯃꯥꯔꯆ 2024ꯒꯤ ꯑꯌꯨꯛꯇ ꯀꯥꯕ꯭ꯌꯥꯅ ꯃꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯂꯝꯈꯤ꯫ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯒꯤ ꯐꯣꯟꯗ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯦꯁꯦꯖꯀ ꯂꯣꯏꯅꯅ ꯀꯥꯕ꯭ꯌꯥꯕꯨ ꯐꯥꯈꯤꯕꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯊꯧꯔꯤꯅ ꯄꯨꯟꯕ, ꯃꯆꯤꯟꯗ ꯐꯤ ꯑꯃꯅ ꯃꯦꯟꯁꯤꯟꯕ ꯑꯃꯗꯤ ꯀꯥꯕ꯭ꯌꯥꯒꯤ ꯍꯛꯆꯥꯡꯗ ꯐꯨꯕꯒꯤ ꯆꯩꯐꯝ ꯇꯥꯛꯐꯝ ꯈꯔꯁꯨ ꯎꯕ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯅ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯂꯥꯈ 50 ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ"꯫ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇ ꯐꯥꯎꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯅꯥꯅ ꯃꯥꯕꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯀꯥꯕ꯭ꯌꯥ ꯃꯄꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒ ꯁꯪꯒ ꯂꯩꯕꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯁꯊꯥꯟꯒꯤ ꯁꯤ.ꯑꯦꯝ ꯄ꯭ꯔꯖꯥꯂꯥꯜ ꯁꯔꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯀꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯁꯤ.ꯑꯦꯝ ꯄ꯭ꯔꯖꯥꯂꯥꯜ ꯁꯔꯃꯅ ꯀꯣꯇꯥ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯀꯥꯕ꯭ꯌꯥꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯁꯨ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯀꯣꯇꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯇꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯀꯥꯕ꯭ꯌꯥꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯨꯂꯤꯁꯇ ꯁꯤ.ꯑꯦꯝꯅꯁꯨ ꯀꯥꯕ꯭ꯌꯥꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯣꯇꯥꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯀꯥꯏꯕꯗꯒꯤ ꯃꯁꯥ ꯃꯊꯟꯗ ꯁꯤꯖꯕ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯃꯆꯥ ꯑꯃꯁꯨ ꯃꯥꯡꯈꯤꯕ, ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯅ ꯐꯥꯈꯤꯕ ꯑꯁꯤꯅꯤ꯫ ꯄꯨꯂꯤꯁꯇꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯐꯝ ꯑꯅꯤꯗꯒꯤ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯃꯅ ꯀꯥꯕ꯭ꯌꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒ ꯑꯃꯅ ꯀꯥꯕ꯭ꯌꯥꯒꯤ ꯕꯤ.ꯖꯤꯗꯅꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯄꯨꯂꯤꯁꯅ ꯀꯥꯕ꯭ꯌꯥꯒꯤ ꯄꯦꯔꯦꯟꯠꯁꯀ ꯂꯣꯏꯅꯅ ꯀꯥꯕ꯭ꯌꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯥꯕ꯭ꯌꯥ ꯊꯥꯀꯔꯒꯤ ꯃꯃꯤꯡ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥꯕ꯭ꯌꯥꯅ ꯏꯔꯣꯏ ꯂꯣꯏꯅ ꯃꯐꯝ ꯀꯗꯥꯏꯗ ꯎꯈꯤꯕꯒꯦ, ꯃꯤꯑꯣꯏ ꯀꯅꯥꯒ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
Matam aduda yamna ngakpa thodok ama khanglammi. Institute ki site gi makhoigi registrar check tawrami amadi makhoigi class ki footage check tawrami. Record khudingmak check tawra matungda asumna hairami makhoigi institute ta Kavya Thakar kaubi nupi amada admission tawba leramkhide. Hairiba asi matau karamna no haina ngaklammi. Kavyana admission tawba matamda Kavya gi mama su yaukhibani. Maram asina Kavya gi mama da hanglami. Kavyana admission tawba matamda karamba register form da sign tawkhibano. Kadaida form pishinkhibagi haina hanglami. Adubu Kavya mama nadi madu punumak khanglamdi. Makhatana amuka Kavya gi karamba classroom no khangbra haina hanglami. Madudasu khanglamdi. Kavya mamadi matamduda reception da famduna laihibana khanglamdi. Institute ki site gi makhoigi chejang khudingmak loina yenghalami. Kavya gi legal oiba document amata yaromkhide. Matam aduda Kavya gi mamasu angakpa ama oiramki. Matam aduda Kavya gi mapana magi phone lothoktuna WhatsApp ta tharakiba report card amadi face ki slip sing yenghanduna hai. Kavya na mafam asida tamdrabadi hairiba mark sheet report card amadi face ki slip sing si matau karamna no haina yenghalami. Institute ki site gi WhatsApp ki document sing adu yenglami. Adubo hairiba message asidi local number dagi tharakpa oiramki. Aikhoigidi tonganba official number dagi thagadabani ngasi phawbada atoppa private number dagi thagiba lekte hairami. Matam aduda Kavyana makhoida karigumba ama lochinduna lakli haiba khanglami. Adubu kari marumki Kavyana asigumba thabak tawribano haiba asini. Makhatana police na WhatsApp ta tharakiba number adu kanagino haina check tawduna trace tawba hawrami. Adu khak natana Kavya gi mama mapa hoida Kavya gi mamanabi singi number singshu lairibani. Haiba number sing adusu piduna trace tawnaba hairami. Police na number adu trace tawringai marak aduda police na Kavya gi PG da chattuna yengsilunaba hairami. Asumna PG gi mafam yawraba matung police na Kavya gi photo yenghanduna PG mapuda hanglami. Hariba nupi macha asi nakhoina aroiba matamda kadaida miyoi kanaga ukhibagi hanglami. PG mapu aduna photo du yenglaga hairai. Hariba nupi asidi aroiba ukhiba amadi mamangda ukhiba leite. Hariba nupi macha asidi ngasina ahanba ubani aikhoigi PG da hariba nupi macha asidi leite hairamki. Hariba sing asi Kavya gi mamaga punna chamina khrabani. Kavya na PG da leinabagi chatpa matamda mamaga punna chamina khibani. Adubu Kavya na magi mamadi reception da famhanduna thamkibani. Maram asina Kavya gi room asi karambano haiba mamasu khanglamde. Police na khalamba angle adugi ona tainaba angle amada yengba horomki. Kavya na aseng mamaki Kavya na mafam aduda leihibara natragana nomakhak Kavya gi mamagi mamangda mafam aduda leiba sakhibara haina khalamki. Aduga amaromda makhoina chamamnaba kaya ama leiringai nupi macha adugi ponchi manghigadra hainasu police ta pakhatpa phawrami. Asumna police na Kavya gi mama mapada macha nupi gi matangda kariguma thodok natragana wari macha dagi macha phawba thokiba leirabadi makhoida jingnaba leitana tamnaba hairami. Kavya gi mama mapana hairakpada hana mamangda indoor gi institute mafam amada tamhanba matamda Kavya da nupa macha kharana karan tarakpadagi Kavya bu yumda kauroktuna kona amuka kota da tamhankhibani hairami. Police na su hariba wari adu chawna jingnaba leirami. Hariba case asi indoor da thokiba thodok aduga mari chawna leiramgani haina jingnarami. Matam aduda Kavya gi mapada tharkiba message ki number adu trace tawba ngamlami. Aduda natana Kavya gi mamanabi singi number sing adusu indoor gi oiramki. Police na su khanglami kota da thokliba thodok asidi subnadagi mamingini asengma thoklibadi indoor da ni haiba khanglami. Kavya gi mapana haigiba nupa macha ani adu pharabadi makhoida wahang tawrabadi asengma karino haiba khanglagani khalamki. Asumna indoor da police ki team ama semdana tharami. Police na indoor yawduna nupa macha anidu thirakpada makhoina leiramba room khanglamki. Room aduda atopa miyoi leiramki. Asumna leiramliba nupa macha sing aduda wahang tawba matamda nupa macha sing adudi numit 15 mamangdagi hariba room adu thadoktuna chatkhirami. Hariba nupa macha sing asina leiringai matamda magi mamanabe sing yam toina laklami. Maduda nupi amasu yawrami. Adubu nupi adu kanano haibadi phajana khanglamde.
पुलिसना मखाताना नुपा मचा अनि अदु थिरमी मतम अदुदा पुलिसना थिरिबा नुपा मचा अनि अदुगी मनुंगदा नुपा मचा अमगी लेफम खंगलमी असुमना पुलिसना नुपा मचा अदुगी मनाक्ता चत्तुना मागा हाना लेमिनरंबा ममानबा अदुगी मतांगदा हंगलमी अदुबु नुपा मचा अदुदी माना लेरिबा रूम अदु थादोक्तुना चटखिरमी पुलिसना मखाताना नमानबा अदुना करी मरमगिदमक अपार्टमेंट असि थादोक्तुना चखरिबनो हाइना हंगलमी मतम अदुदा ममानबना हाय अखोइना लेरिबा अपार्टमेंट असिदगी ममल अहोंबा अमा फंगबदगी अदुदा लेनबगिदमक चटखेबनी हाइरमी पुलिसना मखाताना थिजिनबा मतमदा मखोइना हाना लेरमनिबा अपार्टमेंट अदुगी ममन अदुना होंगलमी मखोइना कोना लेनबा चखरिबा अपार्टमेंट अदुना ममन हिना तांगबा ओइरमखि मरम असिना पुलिसता अमुका हेना चिंगनबा फावरमी मखाताना वहंग पाहोंग चथबदा करिगुंबा अमा खंगमंगमलमखि मदुदी काव्यागी किनेप तौबगी मतांगदा काव्या मसामक्सु यावी हाइबा पुलिसना काव्या अमदी काव्यागा यामना नंगनबा नुपा अदु थिरमखि अदुबु मखोइगी लोकेशन असि अमुकना जयपुर अदुगा अमुना इंदोरदा थोक्लमी मरम असिना मखोइ अनिबु फाबा ngamlamkhide पुलिसना मखाताना मखोइ अनिबु थीबदी लेप्त्रिबनी असमना लेनरिंगै एप्रिल की तांग अमदा काव्यागी ममानबीगी फोनदगी काव्यागी मपादा मेसेज अमा लागलमी मेसेज थारलिबा मियोय अदुदी अतै कनासु नति काव्यानानी मेसेज अदुदा असुमना इरमी हौजिक्ति मखोइना तौरिबा मयाम अदु मिफम खुदिंग लोइना खंगनरकले मखोइना अरानबा थबक कया अमा तौख्रे मरम अदुना आइगी पुंसिलीला लोइसिनबना फगदबा माले हाइरमखि हाइरिबा मेसेज अदुना अमुका हेना काव्यागी मपादा अवाबा पाखटपा अमा ओहलमी खुदक्ता हाइरिबा मेसेज अदु पुलिसता यंगलमी अदुगा नंबर अदु ट्रेस तौबा मतमदा इंदोर की आउटस्कट एरियादा लेबा अपार्टमेंट अमदगी थारकपनी हाइबा खंगलमी पुलिसना पंथब तौदना मफम अदुदा चलमी अदुगा अपार्टमेंट अदुदा चंगदुना कॉलिंग बेल नमलमी मतम अदुदा नुपा अमना थोंग हांगलमी अदुगा रूम अदुगी मनुंगदा काव्यासु टेक्ता कायदना लेरंबा थेंगनखि काव्यागा लेमिनरमलिबा नुपा अदुगी ममिंगना हर्षित कवी पुलिसना खुदक्ता मखोइ अनिबु फादुना पुलिस स्टेशनदा पुरक्तुना वहंग पहंग तोरमी मतम अदुदा काव्याना हाइरकपदा हाइरिबा थबक खुदिमक हाना ममांगदगी मखोइना प्लान तौदुना लाखिबनी हाइरमी मखाताना हाइरकपदा काव्यागी ममा मपाना नेट की एग्जाम थानबा हाइरबसु काव्याना हाइरिबा एग्जाम अदु पास तौबा ngamloi हाइना खंगलमखि महक मसाना मसाबु थाजबा लेरमदे मरम असिना प्लान असि तौखिबनी काव्याना अहानबा कोतादा लाकपा मतमदा प्लान तौख्रबनी मतौ करमना मामाबु रिसेप्शनदा फमहंदुना थमलमलगा मनुंगदा चंगलगा थोरकपदा हाइजिलगा एमिशन तौरे पीजी फंगले हाइजिनबा प्लान तौख्रबनी मरम असिना काव्याना मामादा हाइबा मतमदा यामना माना हाइबा ngamkhibani अदुगी मतुंगदा काव्यागी मामाना शिवपुरीदा चक्किबा मतमदा मखोगी गेस्ट हाउसदा काव्यागी बॉयफ्रेंड हर्षितसु लागलमखि मखाताना अगस्त की तांग मरी अमदी अगस्त की तांग मंगादसु काव्या अमदी हर्षित मखोइ अनि कोतादा लेरमखि मखोइना मफम कयादा चत्तुना फोटो कया अमा नमलमी अदुगा मखोइना स्टूडेंट्स कया अमसु उनदुना वरी सानरमी इंस्टीट्यूट असिदा करी करम मओंगदा ताकपनो अमदी मखोइगी रूल्स एंड रेगुलेशन खुदिंगमक खंदोक्लमी अदुदा नतना मखोइगी स्टूडेंट्स सिंगसु सेल्फी लौरमी मखोइना नुमित निनी कोतादा लेरिंगै मतमदा मफम कयादा फोटो कापलमी शॉपिंग मॉल रेस्टोरेंट मार्केट अमदी इंस्टीट्यूट फोटो कया अमा कापलमी अदुगा मरु ओइना मखोइगी मनिंगदा कोता थाबा साइनबोर्ड उबा मफमदना हेना कापलमखि मखोइना फोटो मखल मखा कया कापलब मतुंगदा युंगी मियोइसिंगदा हाइजिनबा यारनी खलमखि अदुगी मतुंग 6 अगस्टदा मखोइना इंदोरगी दमक चटखिरमी मखोइना इंदोर योरब मतुंगदा काव्यागी बॉयफ्रेंड हर्षितका लिविंदा लेमिनरमी मतम अदुदा काव्याना युंगी मियोइसिंगदा नोंगमदा अनिरक कॉल तोरमी अदुगा हर्षित की ममानबसिंगी नंबरसु काव्यागी ममा मपादा पीखिबनी हाइबदी काव्यादा अमुका हेना थाजबा थमनबा करिगुंबा काव्यागी नंबरना स्विच ऑफ लेबा मतमदसु हर्षित की ममानबगी फोन दा तौदुना काव्यागी मतांगदा हंगलबसु हर्षित की ममानबना हर्षित हाइदुना काव्याना कॉल बैक तौनबा अदु ओइरबदी मखोइगी ममा मपाना पाखटपा लेररोय अमदी कोतादा चटलरोय काव्याना ममांगदा कोतादा कापलखिबा फोटोसिंग अदु नुमित निनी हुमनी लेरगा ममादा थारमी ममासु फोटोसिंग अदु उरगा मचानुपी असि कोतादा लाइरिक पादुना लेरी हाइबा थाजरमखि हर्षित की ममानबगी नंबर अमदगी इंस्टीट्यूट की फीस की डिटेल्स रिपोर्ट कार्ड मार्कशीट नचिंगबा सेमदुना थाकिबनी
ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯤꯡꯅꯕ ꯂꯩꯔꯔꯣꯏ ꯈꯜꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ ꯀꯨꯟꯗ ꯉꯥꯏꯔꯤꯕꯤ ꯀꯥꯕ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯀꯤꯗꯅꯦꯞ ꯇꯧꯍꯟꯕ ꯑꯗꯨꯁꯨ ꯀꯥꯕ꯭ꯌꯥꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯀꯥꯕ꯭ꯌꯥꯅ ꯂꯨꯄꯥ ꯂꯥꯈ 50 ꯅꯤꯔꯤꯕ ꯑꯗꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯅꯤ꯫ ꯀꯥꯕ꯭ꯌꯥꯅ ꯈꯪꯂꯝꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯄꯥꯁ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯃꯄꯥꯟ ꯂꯝꯗꯗꯤ ꯂꯥꯈ 50ꯅ ꯀꯥꯕ꯭ꯌꯥ ꯑꯃꯗꯤ ꯍꯔꯁꯤꯠꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯗꯣꯛꯇꯔ ꯇꯝꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯀꯥꯕ꯭ꯌꯥꯅ ꯅꯨꯃꯤꯠ 10-15ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯃꯦꯀꯞ ꯈꯔ ꯇꯧꯁꯤꯜꯂꯒ ꯈꯨꯠ ꯈꯣꯡꯗ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯐꯣꯇꯣ ꯀꯥꯞꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯗ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯒꯤ ꯄꯨꯡ 30ꯒꯤ ꯃꯇꯨꯡꯗ ꯀꯥꯕ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯔꯁꯤꯠꯀ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯃꯥꯔꯀꯦꯠꯇ ꯆꯠꯄꯒꯤ CCTV ꯐꯨꯇꯦꯖ ꯑꯃ ꯄꯨꯂꯤꯁꯅ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯒꯤ ꯊꯣꯔꯛꯄꯒꯤ ꯐꯨꯇꯦꯖꯅꯤ꯫ ꯐꯨꯇꯦꯖ ꯑꯗꯨꯗ ꯀꯥꯕ꯭ꯌꯥ ꯑꯁꯤ ꯌꯥꯝꯅ ꯐ꯭ꯔꯤꯂꯤ ꯆꯠꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯐꯣꯔꯁ ꯇꯧꯕ ꯑꯃꯗꯤ ꯃꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯄꯥꯔꯠꯃꯦꯟꯠ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯑꯄꯥꯔꯠꯃꯦꯟꯠꯗ ꯆꯠꯂꯕ ꯃꯇꯨꯡ ꯄꯨꯡ 15-20ꯒꯤ ꯃꯇꯨꯡꯗ ꯃꯄꯥꯗ ꯐꯣꯇꯣ ꯑꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯀꯥꯕ꯭ꯌꯥꯅ ꯑꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯊꯥꯈꯤꯔꯝꯗꯦ, ꯃꯔꯝꯗꯤ ꯀꯣꯟꯅ ꯄꯨꯂꯤꯁꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯋꯥꯜꯒꯤ ꯁ꯭ꯇꯔꯛꯆꯔ ꯀꯌꯥ ꯑꯗꯨ ꯊꯤꯕꯗ ꯑꯄꯥꯔꯠꯃꯦꯟꯠ ꯑꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯕ꯭ꯌꯥ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯈꯪꯂꯕꯗꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯅ ꯁꯦꯜ ꯄꯤꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯌꯧꯔꯕ ꯃꯇꯝꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯀꯥꯕ꯭ꯌꯥꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯉꯝꯂꯝꯃꯤ꯫ ꯊꯥ 5-6ꯇꯒꯤ ꯃꯈꯣꯏꯅ ꯏꯟꯗꯣꯔꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯧꯔꯦ ꯈꯪꯕꯗꯒꯤ ꯍꯔꯁꯤꯠ ꯑꯃꯗꯤ ꯀꯥꯕ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯃ꯭ꯔꯤꯠꯁꯔꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯗꯦꯜ ꯇꯦꯝꯄꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯃꯟꯗꯤꯔ ꯑꯗꯨꯗ ꯊꯥꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯑꯃꯗꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥꯒꯤ ꯃꯟꯗꯤꯔꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯗ ꯁꯦꯜ ꯅꯨꯡ ꯀꯔꯤꯁꯨ ꯂꯩꯔꯛꯇꯕꯗꯒꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯏꯟꯗꯣꯔꯒꯤ ꯑꯥꯎꯠꯁꯀꯔꯠ ꯑꯦꯔꯤꯌꯥ ꯑꯃꯒꯤ ꯑꯄꯥꯔꯠꯃꯦꯟꯠꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯥꯕ꯭ꯌꯥꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯗ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ꯫ ꯀꯥꯕ꯭ꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄꯗ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯃ ꯌꯣꯟꯈꯤꯕ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯈꯤ, ꯑꯗꯨꯒ ꯀꯥꯕ꯭ꯌꯥꯕꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯕ꯭ꯌꯥꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯀꯥꯕ꯭ꯌꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯥꯏꯅ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄꯗ ꯍꯌꯦꯡ ꯀꯣꯟꯅ ꯀꯥꯕ꯭ꯌꯥꯅ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯥꯕ꯭ꯌꯥꯗ ꯃꯤꯑꯣꯏ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯕꯗꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯦꯠ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯥꯕꯨ ꯐꯅ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯕ꯭ꯌꯥꯒꯤ ꯃꯄꯥꯅ ꯁꯦꯜ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯔꯁꯤꯠꯀ ꯀꯥꯕ꯭ꯌꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯗ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯋꯥꯍꯟꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯀꯥꯕ꯭ꯌꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯔꯝꯒꯗ꯭ꯔꯥ? ꯃꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯥ ꯍꯦꯟꯅ ꯇꯧꯕꯗꯒꯤ ꯀꯥꯕ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯕ꯭ꯌꯥꯅ ꯄꯥꯝꯖꯕ ꯂꯥꯏꯟꯗ ꯆꯠꯂꯝꯂꯕꯗꯤ ꯀꯥꯕ꯭ꯌꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯗꯣꯝꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫